ꯑꯩꯈꯣꯏꯒꯤ ꯉꯥꯍꯩꯁꯤ ꯌꯥꯝ ꯁꯨꯝ ꯃꯇꯝ ꯆꯪꯍꯟꯗꯕꯤꯗ ꯑꯗꯨꯝ ꯌꯥꯝꯗꯤ ꯍꯥꯎꯅ ꯌꯥꯝ ꯊꯨꯅ ꯀꯃꯥꯏꯅ ꯊꯣꯡꯒꯗꯒꯦꯗ ꯑꯩꯈꯣꯏ ꯁꯤ ꯑꯩ ꯇꯥꯛꯆꯔꯛꯀꯦ ꯁꯤ ꯇꯤꯜꯍꯧ ꯈꯔ ꯌꯥꯎꯔꯅꯤ ꯑꯗꯒꯤ ꯆꯅꯝꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯅ ꯀꯔꯤ ꯐꯗꯤꯒꯣꯝ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯂꯩꯔꯦ ꯑꯗꯒꯤ ꯉꯥꯔꯤ ꯈꯔ ꯌꯥꯎꯔꯅꯤꯀꯣ ꯑꯗꯩ ꯊꯥꯎ ꯁꯥꯔꯦ ꯑꯗꯩ ꯍꯧꯖꯤꯛ ꯊꯥꯎ ꯁꯥꯔꯕꯅꯤꯅ ꯍꯧꯖꯤꯛ ꯀꯩꯅꯣꯁꯤ ꯅꯪꯁꯤꯟꯒꯗꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯥ ꯍꯥꯏꯔꯦꯀꯣ ꯑꯗꯒꯤ ꯃꯊꯪꯗ ꯈꯤꯇꯪ ꯈꯔ ꯌꯥꯏ ꯀꯩꯅꯣꯁꯤ ꯑꯗꯒꯤ ꯉꯥꯔꯤꯒꯤ ꯍꯥꯞꯆꯟꯕꯗꯤ ꯑꯗꯩꯗꯤ ꯊꯥꯎꯒꯤ ꯄꯥꯏꯔ ꯒꯣꯔꯣ 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 ꯇꯧꯔꯅꯤ ꯃꯩꯁꯦ ꯁꯥꯔꯕꯅꯤꯅ ꯍꯧꯖꯤꯛ ꯇꯥꯛꯈꯠꯂꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯆꯥꯛ ꯍꯥꯞꯆꯜꯂꯛꯑꯅꯤ ꯆꯥꯛ ꯍꯥꯞꯆꯜꯂꯛꯑꯅꯤ ꯑꯗꯩꯗꯤ ꯖꯔ 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 ꯇꯧꯅꯤ ꯑꯗꯩꯗꯤ ꯁꯤꯗꯤ ꯑꯁꯤꯗꯤ ꯀꯩꯅꯣꯅꯤ ꯃꯣꯔꯣꯛ ꯑꯁꯨꯕꯅꯤ ꯑꯗꯩ ꯐꯗꯤꯒꯣꯝ ꯑꯁꯨꯕ ꯈꯤꯇꯪ ꯍꯥꯞꯄꯁꯤ ꯌꯥꯝꯗꯕ ꯌꯥꯔꯦ ꯑꯣꯀꯦ ꯑꯗꯩꯗꯤ ꯑꯣꯀꯦ ꯑꯩ ꯖꯒꯥꯁꯤ ꯀꯩꯅꯣ ꯆꯥꯛꯈꯨꯝ ꯅꯠꯇꯦꯀꯣ ꯁꯤꯁꯦ ꯉꯥꯁꯤ ꯀꯅꯥꯝ ꯆꯥꯗꯦ ꯑꯩ ꯇꯣꯉꯥꯟꯅ ꯊꯣꯡꯕꯩꯅꯤ ꯉꯥꯁꯤ ꯌꯥꯔꯕꯅꯤꯅ ꯆꯥꯏꯖꯔꯁꯤ ꯖꯔ ꯒꯦꯠ ꯂꯩ ꯑꯩꯈꯣꯏꯅ ꯌꯥꯝꯐꯠ ꯌꯥꯝꯐꯠ ꯂꯩꯔꯦ ꯈꯔ ꯉꯧꯔꯅꯤ ꯃꯤꯅꯤꯠ 10 ꯉꯧꯔ ꯃꯇꯨꯡꯗ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯃꯣꯔꯣꯛꯁꯨ ꯈꯤꯇꯪ ꯈꯔ ꯁꯥꯡꯕ ꯌꯥꯝ ꯍꯥꯞ ꯌꯥꯗꯦ ꯂꯩꯔꯦ ꯑꯗꯒꯤ ꯌꯥꯏꯉꯪ ꯃꯆꯨ ꯈꯤꯇꯪ ꯍꯥꯞꯄꯁꯤ ꯑꯗꯒꯤ ꯆꯥꯏꯁꯤꯜꯂꯅꯤ ꯆꯥꯏꯁꯤꯜꯂꯅꯤ ꯍꯧꯖꯟꯒꯦ ꯑꯩ ꯉꯧꯔꯅꯤ ꯐꯖꯔꯅꯤ ꯑꯗꯒꯤ ꯈꯤꯇꯪ ꯂꯩꯈꯠꯄ ꯌꯥꯔꯦ ꯃꯩꯁꯦ ꯑꯩ ꯉꯧꯔꯅꯤ ꯁꯤ ꯇꯧꯗꯅ ꯄꯤꯛ ꯁꯧꯍꯜꯂꯅꯤ ꯍꯧꯖꯤꯛ ꯇꯧꯔꯦ ꯍꯧꯖꯤꯛ ꯄꯤꯛ ꯇꯧꯔꯦ ꯍꯧꯖꯤꯛ ꯑꯗꯩꯗꯤ ꯁꯤꯗ ꯇꯧꯁꯤꯟꯅꯕ ꯁꯥꯏꯗꯇ ꯇꯧꯒꯗꯕꯅꯤ ꯑꯗꯩꯗꯤ ꯉꯧꯔ ꯃꯇꯨꯡꯗ ꯌꯥꯔꯦ ꯍꯥꯏꯕ ꯇꯥꯏꯃꯤꯡꯁꯤꯗ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯃꯍꯤꯁꯤ ꯁꯥꯡꯕ ꯌꯥꯡꯕ ꯖꯔ ꯑꯗꯒꯤ ꯃꯔꯣꯛ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯇꯧꯔꯅꯤ ꯑꯗꯒꯤ ꯑꯂꯨꯒꯤꯒꯁꯨ ꯍꯥꯞꯆꯟꯕ ꯌꯥꯔꯦ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯣ ꯔꯥꯎꯟ ꯈꯤꯇꯪ ꯖꯔ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯀꯩꯅꯣꯁꯤ ꯇꯧꯔꯦ ꯁꯤ ꯍꯥꯞꯆꯟꯒꯅꯤ ꯑꯗꯩꯗꯤ ꯁꯤꯗꯤ ꯆꯥꯗꯦ ꯑꯁꯤꯁꯨ ꯆꯥꯗꯦ ꯑꯗꯨꯗꯤ ꯇꯣꯛ ꯇꯥꯔꯕ ꯇꯧꯁꯦ ꯃꯈꯨꯝ ꯂꯩꯇꯕꯗꯨ ꯂꯩꯔꯦ ꯑꯗꯨ ꯁꯤ ꯁꯥꯏꯌꯦ ꯁꯧꯔꯦ ꯍꯧꯖꯤꯛ ꯄꯤꯔꯤꯛ ꯇꯧꯔꯤ ꯀꯟꯅ ꯑꯗꯒꯤ ꯍꯧꯖꯤꯛ ꯁꯤꯒꯤ ꯆꯥꯅꯕ ꯆꯥꯡꯗ ꯊꯨꯝ ꯍꯥꯞꯄ ꯇꯥꯔꯦ ꯌꯥꯛꯀꯅꯤ ꯍꯥꯞꯄꯦ ꯑꯗꯩꯗꯤ ꯌꯥꯔꯦꯀꯣ ꯑꯣꯀꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯀꯣꯚꯔ ꯇꯧꯁꯟ ꯇꯥꯔꯦ ꯑꯁꯨꯝꯅ ꯃꯤꯅꯤꯠ 10 ꯀꯨꯟ ꯄꯤꯔꯤꯛ ꯇꯧꯔꯒ ꯈꯨꯝ ꯀꯨꯄꯦꯅ ꯍꯨꯟꯗꯣꯛꯐꯝ ꯌꯥꯎꯄꯣꯠꯇꯦ ꯃꯥꯁꯤ ꯄꯣꯠꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯆꯨꯝꯃꯤꯔ ꯂꯥꯜꯂꯤꯔ ꯍꯥꯏꯐꯦꯠ ꯆꯦꯛ ꯇꯧꯒꯗꯕꯅꯤ ꯃꯈꯨꯝꯁꯤ ꯅꯥꯟꯅ ꯁꯨꯃꯥꯏꯅ ꯊꯥꯡꯗꯔꯅꯤ ꯑꯁ ꯐꯖꯗꯦꯍꯦ ꯑꯣ ꯄꯣꯠꯇꯤ ꯆꯨꯝꯃꯦ ꯀꯥꯡ ꯃꯔꯣꯜ ꯑꯃ ꯀꯥꯡ ꯈꯔ ꯆꯤꯛꯇꯅ ꯃꯇꯦꯛ ꯑꯃ ꯊꯥꯖꯤꯟꯕꯅꯤ ꯑꯗꯩꯗꯤ ꯈꯤꯇꯪꯗꯤ ꯐꯔꯦ ꯑꯗꯒꯤ ꯍꯧꯖꯅꯤꯗ ꯍꯥꯎꯇꯕ ꯂꯥꯛꯇ꯭ꯔꯅ ꯂꯪꯉ ꯂꯣꯏꯔꯦ ꯃꯤꯀꯨꯞ ꯈꯔ ꯂꯣꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯟꯗꯤꯁꯟ ꯌꯦꯡꯁꯤ ꯄꯣꯠꯁꯦ ꯌꯥꯔꯦ ꯁꯤ ꯆꯥꯡꯁꯤꯗꯤ ꯌꯥꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯁꯤ ꯃꯨꯟꯅ ꯈꯪꯉꯦ ꯑꯣꯀꯦ ꯄꯣꯠꯁꯤ ꯈꯤꯇꯪ ꯌꯥꯗꯣꯔꯦ ꯁꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯂꯣꯏꯁꯤꯜꯂꯛꯄꯒꯤꯗ ꯑꯃꯨꯛ ꯌꯦꯡ ꯇꯥꯔꯦ ꯌꯥꯏ ꯌꯥꯗꯦꯁꯦ ꯑꯗꯨꯗ ꯄꯥꯎꯗꯤ ꯂꯧꯃꯤꯟꯅꯔꯁꯤ ꯑꯗꯨ ꯃꯇꯥꯡꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯑꯗꯨ ꯆꯥꯕꯗꯤ ꯑꯩ ꯏꯊꯟ ꯆꯥꯗꯣꯏꯅꯤ ꯅꯣꯏ ꯌꯥꯎꯔꯣꯏ ꯎꯄꯥꯏ ꯂꯩꯇꯦ